अहानबद यामना थाजने होइबा पाउं खतंग मैमना तेंतकना थमजरमगे ngaki mamangna Keithelmanbi romna Kuki na Nongmei round khra Kapsilakhre ri amsu myam puna no update ngamina sen susinel sigi mekedi gi myamna thamjari myam detail ngamina si ngasi phongki batuan tuan ba Manipuri si phong singdigi maroi bi ipau sing myamna thamjagi ahan special content mo ne hoyilan pau ngasi phongki pasi phongdigi ngasi editorial myamna thamjaramge lan khamdri NIA sum CBI gi thabakta pentokumsi Handak National Investigation Agency NIA amasum Central Bureau of Investigation CBI na makoina register tawraga lokotpa case kharaga mari leinana nupi yauna miyoi manga phokatre phawdi yawba nupi singi pikdiba masa nupi ani su mama phare haiduna ningai tawbudigi puraga sakre nupi masa ani dubudi case singda sienaba natabanina ubudi yawkhrabasu juvenile home singda thamkre hauzik lakliba wafamdi NIA amasum CBI na makoina lokotpa case kharaga mari leinana Miyoi kra fagalaga lenga amasum miyam krana me ahum English ngani ga kungo humdoi digi satharam gi batam thiraba lan si loirabagumna penthokpa manbagi wangang sangang sum phongdok narakpa amasum harawbagi matok ulakpa sini masuaida miyam amasum lenga na wakhal tagadabadi NIA na register tawduna lokhaliba case singi manuna khulngakpa moirangthem anana amasum Kuki lalhoba semilun gangte phakribadu tuan ba case amamamdane haibidi case anigi manungdagi amamamga phakribadu tuan ba case amamamdani haibidi case anigi manungdagi amamamga mari leina phakibani case animak NIA New Delhi na sumutu da register tawraga lokotkiba regular case number 23 amasum 24 ne me ahumdagi tholakiba Manipur gi tamthirab lan gi manungda thokriba thawdo wathok mayam gi matangda agency sina case kya lokolambe adubo miyoi anikak phabadigi miyamna khangriba case asi anikak tawdi case ani sigisu phagadaba senaba miyoi sing wolam khibasu yaribane aduga CBI ne nupi masa ani yauna miyoi taruk pukhriba du suknatagi case ama khaktagine tholokriba lan sigi manuna thokpa thawdok singi matana district singi police station sing register tawtun lokatpa apunba case masingna lising taruk ki mathakane case singa sigi manunda CBI da thingthang naina case khara khusnabane Sinakiba case singa dugi manungdagi agency asin August kun gohumdoi English ngani ga kun gohumdoi da case kun lokshile haiduna notification thulakibane case kun sigi manungdi ihan hana serial number 1 luang bi nin thuingambe masum hemziki case yawribane masigi matungina sienaba masum singnaba miyoi sum faga tahrakane agency ani sina makoina paiba case singi matungina mi fagala paiba sidi haunabine NIA amasum CBI na paidaba lemawriba case kokthong amagisu police na sienaba singnaba miyoi sing fagatam thoklibani case register tawrabadi madubu paidiba law enforcement agency singduna tawhom tokpa thapak sing tora paibisi masana tabani maramsina register tawraba case sing paidiba agency singna mi phaba horakpada miyam amasum laingakna lan loirabadona pentokpa amadi harawbadi sing thokloi Sumkiroi, me ahum English ngani ga kungo humdoi digi horakiba tamthiraba lan asi haujikti thama henjilaramne masi power istenam sum union lenga na khamangamdri khamna busu onadri khamdribani tongan administration gi demand tanduna hingsa ge tambagi lan tharagli ba Kuki lalobusingna makhoi gi miyoi khra fajin kre haiduna hena kanba lan satharloi haibangamnibra maramasina NIA amasum CBI na mi phabaga lan asigi mari lenati lan sidi khambina ba yawdabani loidri lenga amasum miyamna mapam hararubi yadri makasa tharakpoin special content moina miyamna thamjage miyamna pabiyu naina biyu Manipur gi lan gi matangda miyam gi wafam Kuki mitai gi lan dagi parama tamhorasi samaga yangai katar suba me tangum English ngani ga kungo humdoi digi horakhiba mitai Kuki gi lan si thamari henjilagla fawda lan asigi puloi propangamdri Lebaki mapi mapa oibisingna tekli honari masidi nungdi ising sai boina tokle miyoi bagi punsi lantum kya nakalaning animak to mang taknari langi mahi kaidonung apa purak loi haibisi kanglup animak na khangnana bo apne Imphal mayol thangmaiban news sekon ko kaithel kunung mamang asina singbada leiramli ba Kuki gi lamasi mapa makuna thambiramra mitai proof tagi leiraga khunda laita boigene matang asita thamjaning madi aikoi gi lam yon batarabasu aikoi gi proof ta yolasi amana Imphal mayol mitop mian chasingda khudum sansingkhre khudam oina dharmasalada mitei sanurama athengmada satpangam khigdra isage pongnafam iramdam phaw ningtamna satpangam silaktre aikoi gi lanjang maru oina misa miam lan changmada lam gi laikai gi lusingba amagi makhada sangsinsi maduna trabadi aikoi khudung thringe oigani
ꯂꯥꯟ ꯇꯧꯔꯕꯁꯨ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯟꯕ ꯉꯝꯒꯅꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯍꯟꯕ ꯃꯊꯧ ꯇꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯅꯕ ꯍꯣꯠꯅꯔꯁꯤ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯆꯥꯖꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯂꯩꯉꯥꯛꯅ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯕꯦꯅꯤꯐꯤꯠ ꯁ꯭ꯀꯤꯝ ꯄꯥꯏꯈꯠꯄꯤꯌꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜ ꯊꯦꯡꯅꯍꯟꯁꯤ ꯃꯤꯒꯤ ꯂꯝ ꯄꯥꯝꯕ ꯀꯨꯀꯤꯖꯧ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯩꯔꯥꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯑꯔꯣꯏꯕꯗ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯐꯝꯅꯥꯏꯕꯁꯤꯡ ꯑꯊꯨꯕꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯣꯝꯒꯤ ꯄꯨꯌꯥꯝ ꯑꯆꯧ ꯈꯨꯃꯟꯆꯥ ꯁꯤꯈꯣꯡ ꯕꯖꯥꯔ ꯑꯃꯔꯣꯝꯗꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯅꯥꯊꯩꯕꯤꯒꯅꯨ 159 ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤ ꯄꯨꯝꯃꯦ ꯇꯤꯟ ꯆꯪꯂꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯋꯥꯡꯃꯗ ꯂꯩꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯔꯦ ꯑꯁꯨꯛ ꯄꯦꯟꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯨꯛ ꯂꯨꯔꯕꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯑꯁꯨꯛ ꯋꯥꯔꯕ ꯐꯥꯎꯕ ꯃꯇꯝ ꯃꯥꯡꯍꯜꯂꯛꯂꯒ ꯊꯤꯟꯇꯍꯜꯂꯒ ꯇꯥꯠ ꯄꯥꯠꯀꯤ ꯋꯥꯉꯥꯡ ꯊꯧꯑꯣꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯊꯕ ꯑꯁꯤꯗ ꯏꯔꯩꯄꯥꯛ ꯏꯃꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯌꯥꯝꯅ ꯂꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯁꯥꯊꯤꯅ ꯂꯨꯔꯦ ꯃꯁꯤ MLA ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯀꯥꯍꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯅꯤ ꯈꯜꯂꯨꯕ ꯑꯗꯨ ꯇꯩꯌꯣꯟꯅꯔꯝꯂꯦ ꯑꯁꯪꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯁꯤꯕ ꯃꯤ ꯉꯥꯛꯇ ꯆꯔꯨꯅ ꯁꯥꯕ ꯃꯤ ꯉꯥꯛꯇ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯁꯤꯒꯤ ꯅꯍꯥꯔꯣꯜ ꯈꯔ ꯗꯤꯜꯂꯤꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯄꯥꯎꯗꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯇꯝꯂꯦ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯑꯅꯥꯕ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯅꯍꯥꯔꯣꯜꯁꯤꯡ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯌꯦꯔꯦꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯉꯥꯏꯔꯨꯔꯦ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ MLA ꯑꯃꯠꯇꯗꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯨꯡꯒꯤ ꯌꯨꯝꯕꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯩꯕꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯩꯈꯣꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯈꯪꯗꯕꯅ ꯅꯧꯅ ꯐꯤꯗꯝ ꯁꯥꯒꯣꯟꯅꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯁꯨꯛ ꯄꯦꯟꯗꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯋꯥꯕ ꯋꯥꯀꯠ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯨꯝꯅ ꯂꯧꯗꯕ ꯉꯝꯕ ꯅꯈꯣꯏꯒꯤ ꯂꯤꯁꯠ ꯑꯁꯤ ꯃꯥꯂꯦꯝꯁꯤꯗ ꯅꯈꯣꯏꯒꯨꯝꯅ ꯂꯩꯔꯝꯂꯣꯏ ꯃꯇꯝꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯇꯨꯡꯒꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯂꯛꯈꯤꯅꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯠ ꯄꯥꯠ ꯆꯠꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯄꯨꯝꯕ ꯈꯣꯡꯂꯩꯁꯤꯅ ꯅꯝꯗꯨꯅ ꯄꯤꯔꯛꯄ ꯅꯍꯥꯔꯣꯜꯒꯤ ꯑꯅꯧꯕ ꯄꯥꯡꯒꯜꯅꯤ ꯋꯥꯍꯪ ꯑꯁꯤ ꯅꯥꯀꯣꯛꯇꯨ ꯑꯃꯨꯛꯇꯪꯗꯤ ꯊꯨꯒꯥꯏꯔꯒ ꯍꯪꯉꯨ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯆꯨꯝꯕꯒꯤꯗꯃꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯁꯤ ꯑꯗꯣꯝꯒꯤ ꯊꯋꯥꯟ ꯁꯤꯡꯖꯃꯩ ꯑꯃꯔꯣꯝꯗꯅ ꯂꯥꯟ ꯂꯣꯏꯁꯤꯟꯗꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ 159 ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯪꯅꯤꯡꯉꯤ ꯃꯦ 3ꯗꯒꯤ ꯊꯧꯗꯣꯛꯇꯨꯒꯤꯗꯃꯛꯇꯗꯤ ꯃꯅꯤꯄꯨꯔꯒꯤ CMꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯏꯔꯛꯇꯨꯅ ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯦ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡꯁꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯁꯤꯅ ꯈꯪꯕ ꯉꯝꯗꯕ ꯂꯥꯟꯐꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯂꯥꯟꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅꯤꯡꯉꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯍꯥꯏꯔꯒꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ 60 ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯂꯝꯗꯝ ꯑꯃꯅꯤ MLA 60ꯒꯤ ꯃꯅꯨꯡꯗ 10ꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯥꯝꯂꯤꯕꯁꯤ ꯃꯔꯝ ꯆꯥꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯣꯜꯗ ꯅꯈꯧ ꯄꯣꯡꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯅꯤꯡꯉꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯂꯤꯁꯤꯡ ꯊꯋꯥꯏ ꯃꯥꯡꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯔꯣꯟꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯒ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯊꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯂꯦꯝꯍꯧꯔꯤꯕ MLA 50ꯒꯤ ꯐꯤꯔꯦꯞ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯑꯃꯨꯛꯁꯨ ꯆꯤꯡꯒꯤ MLA 10 ꯑꯃꯁꯨ ꯃꯌꯥꯏꯗ ꯂꯩꯖꯒꯦ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯁꯨ ꯇꯝꯄꯥꯛꯀꯤ MLA 90ꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯉꯤ ꯂꯥꯟꯁꯤꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯝꯄꯥꯛꯀꯤ AC 90ꯒꯤ ꯃꯅꯨꯡꯗꯒꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯇꯝꯄꯥꯛꯀꯤ MLA 90ꯅ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯏ Kuki MLA 10ꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯥꯝꯂꯒ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯕꯣꯝꯅ ꯂꯥꯟꯗꯥꯔꯤ ꯑꯗꯨꯒ ꯃꯤꯇꯩ MLA 90ꯅ ꯂꯥꯟꯗ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯚꯣꯇꯔꯁꯤꯡꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯤ ꯄ꯭ꯔꯦꯁꯃꯦꯟ ꯀꯧꯔꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯗꯤꯌꯥꯗ ꯐꯣꯡꯂꯤ ꯃꯁꯤꯅ ꯉꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤ ꯂꯦꯞꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯅꯤꯡꯉꯤ ꯑꯩꯅ ꯈꯟꯖꯕꯗ MLA 10ꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯥꯝꯂꯤꯕ ꯑꯁꯨꯝꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ MLA 90ꯒꯤ ꯃꯅꯨꯡꯗꯒꯤ MLA 10-15ꯗꯪ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯗ ꯌꯥꯎꯕꯤꯕ ꯁꯧꯒꯠꯄꯤꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯂꯩꯔꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤ ꯃꯤꯇꯩ ꯈꯛꯇꯒꯤ ꯈꯣꯜꯂꯥꯎ ꯑꯣꯏꯍꯟꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ
ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯀꯤ ꯃꯤꯔꯣꯜꯗ ꯐꯥꯎ ꯇꯥꯛꯄꯤꯔꯝꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯣꯝꯒꯤ ꯋꯥꯡꯈꯩꯔꯥꯛꯐꯝ ꯃꯥꯏꯄꯥꯛ ꯅꯣꯡꯃꯩꯕꯨꯡ ꯑꯃꯔꯣꯝꯗꯅ ꯑꯁꯣꯛꯄꯗ ꯊꯨꯝ ꯊꯥꯛꯂꯤ 150 ꯁꯨꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞꯇ MLA ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯤꯀꯔ ꯄꯨꯟꯅ ꯗꯤꯜꯂꯤꯗ ꯀꯦꯝ ꯇꯧꯔꯤ ꯑꯃꯤꯠ ꯁꯥꯍꯅ MLA ꯃꯉꯥꯅ ꯆꯪꯂꯛꯎ ꯅ꯭ꯌꯨꯇꯟ ꯂꯣꯗꯨ ꯃꯊꯛ ꯃꯈꯥ ꯁꯝꯅꯗꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯀꯅꯥꯅ ꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯍꯜꯂꯛꯀꯅꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯕꯤꯍꯥꯔ ꯆꯠꯂꯨꯈꯤꯒꯤ ꯉꯥꯏꯔꯝꯃꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯁꯦꯟꯇꯔꯗ ꯕꯤꯍꯥꯔ ꯆꯠꯂꯤꯗꯣ ꯃꯇꯥꯡꯁꯤꯗ CM ꯁꯤꯟꯒꯦ ꯍꯥꯏꯔꯤꯔꯣ MLA ꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯒꯗꯣꯔꯤꯔꯣ ꯀꯔꯤ ꯋꯥꯐꯝꯗꯨꯅꯣ ꯍꯜꯂꯛꯀꯗꯕ ꯗꯤꯜꯂꯤꯗꯒꯤ ꯍꯜꯂꯛꯂꯒ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯤ ꯇꯧꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ ꯄꯥꯎꯈꯨꯝꯗꯣ ꯋꯥ ꯑꯃ ꯂꯦꯞꯊꯣꯛꯅꯁꯤ ꯇꯧꯒꯗꯕ ꯇꯧꯁꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯂꯤ ꯀꯅꯥꯁꯨ ꯀꯟꯕ ꯊꯣꯛꯂꯛꯇꯦ ꯁꯦꯟꯇꯔꯗ ꯄꯥꯝꯕꯩ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯅ ꯁꯦꯝꯈꯤ ꯃꯈꯥꯗꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯩꯉꯥꯛꯅ ꯑꯣꯔꯗꯔ ꯈꯨꯗꯛꯇ ꯄꯋꯥꯔ ꯍꯥꯎꯁ ꯀꯨꯀꯤ ꯄꯣꯄꯤ ꯆꯤꯡꯗ ꯆꯠꯀꯗꯕꯅꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯂꯩ ꯁꯥꯠꯂꯔꯣꯏ ꯀꯥꯎꯔꯣꯏꯁꯤ ꯃꯤꯇꯩꯅ ꯃꯤꯇꯩꯒꯤ ꯂꯩꯀꯥꯏ ꯌꯨꯝꯗ ꯍꯟꯒꯗꯕꯅꯤ ꯄꯟꯗꯝ ꯃꯥꯟꯅꯩ ꯄꯨꯟꯅ ꯆꯠꯂꯁꯤ ꯁꯦꯟꯇꯔ ꯋꯥꯗ ꯊꯥꯖꯅꯤꯡꯗ꯭ꯔꯦ ꯑꯗꯣꯝꯒꯤ ꯂꯩꯕꯥꯛ ꯃꯆꯥ ꯈꯨꯃꯟꯆꯥ ꯈꯨꯔꯥꯏ ꯑꯉꯣꯝ ꯂꯩꯀꯥꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯔꯥꯡꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯄꯤꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕꯤ ꯃꯆꯥꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯜꯂꯤ ꯃꯤꯁꯟ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯗꯥꯏ ꯑꯃꯗ ꯂꯩꯕ ꯃꯤꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯃ ꯑꯣꯏꯔꯤꯕ ꯏꯀꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯊ꯭ꯋꯥꯏ ꯇꯧꯕ ꯍꯤꯡꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯦ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯕꯣꯛꯅꯨꯡꯗ ꯊꯥꯕꯨꯡ 5ꯒꯤ ꯏ ꯃꯇꯨꯝ ꯑꯃ ꯅꯄꯨꯔꯤꯕꯤ ꯄꯨꯈ꯭ꯔꯤꯃꯌꯨꯝ ꯑꯣꯡꯕꯤ ꯑꯄꯤꯆꯥꯁꯨ ꯆꯍꯤ 3.5 ꯉꯥꯏꯔꯤꯕ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯌꯧꯔꯛꯈꯤ ꯑꯄꯤꯆꯥꯅ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯨꯡꯗ ꯅꯄꯨꯔꯛꯈꯤꯕ ꯏ ꯃꯇꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯊꯥꯕꯨꯝ 10 ꯃꯄꯨꯡ ꯐꯥꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯦ ꯅꯧꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕꯤ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯍꯔꯥꯎ ꯃꯥꯏꯊꯣꯡ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯒꯗꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯄꯤꯆꯥꯒꯤ ꯏꯃꯨꯡꯗꯒꯤ ꯅꯝꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯜ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜꯅ ꯐꯨꯝꯃꯪꯅꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯛꯈꯤꯕꯤ ꯑꯄꯤꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟ ꯃꯤꯅꯣꯛ ꯃꯆꯥ ꯑꯃꯗꯤ ꯇꯝꯍꯜꯂꯤ ꯄꯣꯛꯅꯐꯝꯒꯤ ꯏꯔꯥꯡꯁꯤꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯗꯝꯁꯤꯡ ꯃꯤꯌꯥꯝꯗ ꯄꯔꯤꯡ ꯅꯥꯏꯅ ꯊꯝꯖꯔꯛꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡ ꯉꯥꯏꯍꯥꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯅꯕ ꯆꯪꯂꯨꯕꯗ ꯑꯄꯤꯆꯥꯒ ꯊꯦꯡꯅꯔꯨꯕꯅꯤ ꯂꯥꯜ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯂꯤꯕꯤ ꯑꯁꯤꯒꯤ ꯄꯥꯎꯗꯝ ꯑꯁꯤ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯅ ꯄꯥꯎꯗꯝꯖꯔꯤ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯑꯣꯡꯕꯤ ꯑꯄꯤꯆꯥ ꯆꯍꯤ 20 ꯏꯪ 2018ꯗ ꯏꯀꯧꯗꯒꯤ ꯄꯨꯈ꯭ꯔꯤ ꯍꯣꯡꯕꯝ ꯖꯤꯕꯟ ꯆꯍꯤ 35ꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯆꯍꯤ 3.5 ꯁꯨꯔꯦ ꯃꯄꯨꯔꯣꯏꯕ ꯖꯤꯕꯟꯅ ꯏꯝꯐꯥꯜꯗ ꯑꯣꯇꯣ ꯔꯤꯛꯁꯣ ꯆꯦꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯂꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤ ꯑꯄꯤꯆꯥꯅ ꯄꯣꯛꯅꯐꯝꯗ ꯍꯥꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯀꯧ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯨꯜꯂꯣꯟꯅꯕꯗ ꯅꯦꯄꯥꯂꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯇꯥꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥꯡꯗ ꯀꯨꯀꯤ ꯈꯨꯜ ꯈꯥꯗ ꯉꯪꯄꯤꯖꯪ ꯀꯨꯀꯤ ꯈꯨꯜ ꯅꯣꯡꯆꯨꯞꯇ ꯊꯥꯡꯒꯥꯜ ꯁꯨꯔꯨꯡ ꯅꯥꯒꯥ ꯈꯨꯜ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛꯇ ꯌꯦꯡꯈꯨꯃꯟ ꯃꯩꯇꯩ ꯈꯨꯜ ꯇꯥꯗꯨꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 2ꯒꯤ ꯃꯃꯥꯡꯗꯗꯤ ꯈꯨꯜꯂꯣꯟꯅꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯁꯨ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯉꯁꯤꯗꯤ ꯄꯨꯜꯂꯝꯕ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯆꯍꯤꯁꯤꯒꯤ ꯃꯦ 3 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝꯀꯩ ꯊꯨꯒꯥꯏꯕ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯈꯨꯠ ꯐꯥꯎꯕ ꯊꯥꯕ ꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯄ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯔꯣꯟꯕ ꯊꯥꯕꯨꯡ 5 ꯐꯥꯕ ꯃꯇꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯄꯤꯛꯄ ꯏꯆꯥ ꯑꯃꯒꯁꯨ ꯆꯦꯜꯂꯤꯕꯅ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯤꯄꯥꯏꯅꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯃꯇꯨꯡ ꯄꯨꯡ 9 ꯇꯥꯔꯛꯄꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤꯕꯅꯤ ꯄꯨꯛꯇ ꯅꯥꯎꯄꯤꯔꯤꯕ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯁꯒꯟꯗ ꯌꯦꯞꯂꯒ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯀꯥꯅꯔꯒ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯩꯁꯤꯡ ꯑꯗꯨ ꯄꯨꯡꯇꯨꯝꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯆꯣꯟꯊꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯑꯄꯤꯆꯥꯅ ꯇꯝꯂꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯈꯣꯏ ꯃꯇꯝ ꯈꯔ ꯁꯒꯣꯜ ꯃꯥꯡꯗ ꯂꯩꯕ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯒ ꯄꯥꯡꯒꯩꯗ ꯑꯃꯨꯛ ꯂꯩꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗ ꯂꯩꯕ ꯅꯧꯔꯦꯝꯕꯤꯔ ꯍꯥꯏꯔꯤ ꯀꯣꯂꯦꯖꯇ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯂꯛꯄꯗꯒꯤ ꯃꯗꯨꯗ ꯊꯥ ꯑꯃꯔꯣꯝ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤꯁꯨ ꯃꯤꯠ ꯃꯥꯏ ꯄꯥꯡꯕꯒꯤ ꯊꯥ ꯁꯨꯖꯜꯂꯛꯄꯗꯒꯤ ꯖꯨꯟ 10ꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯈꯛꯇꯒꯤ ꯑꯣꯏꯕꯅ ꯑꯩꯒꯤ ꯅꯨꯄꯥ ꯏꯆꯥꯅꯨꯄꯥ ꯏꯅꯦꯝꯕꯣꯛ ꯑꯃꯗꯤ ꯏꯀꯨꯕꯣꯛꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯍꯣꯡꯖꯤꯜꯂꯒ ꯂꯩꯈꯤ ꯑꯩꯍꯥꯛ ꯑꯉꯥꯡ ꯎꯅꯕꯒꯤ ꯊꯥ ꯁꯨꯖꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨ ꯆꯂꯥꯏꯔꯤꯕꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯥꯒꯥꯔꯝꯗ ꯂꯩꯕ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯅꯤꯄꯥꯟ ꯑꯉꯥꯡ ꯎꯅꯈꯤꯕꯅꯤ CS ꯇꯧꯗꯨꯅ ꯑꯉꯥꯡ ꯎꯅꯕ ꯑꯗꯨ ꯁꯦꯜ ꯁ꯭ꯀꯤꯝ ꯑꯃꯠꯇ ꯇꯤꯡꯗꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯦꯝꯅ ꯄꯤꯕꯤꯕꯒ ꯂꯣꯏꯅꯅ ꯔꯤꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯅꯧ ꯍꯥꯏꯗꯨꯅ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯛꯈꯤ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯤꯔꯣꯟꯕꯤꯁꯤꯡꯒꯤ ꯑꯈꯟꯅꯕ ꯃꯐꯝ ꯑꯣꯏꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯇꯩꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯐꯝꯁꯤꯗꯗꯤ ꯗꯣꯛꯇꯔ ꯅꯔꯁ ꯅꯤꯡꯊꯤꯅ ꯂꯩꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯆꯦꯛꯑꯞ ꯇꯧꯕꯤꯕ ꯈꯛꯇ ꯅꯠꯇꯅ ꯆꯥꯕ ꯊꯛꯄꯁꯨ ꯑꯃꯠꯇ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯍꯪꯂꯒ ꯃꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯕꯤ ꯃꯁꯤꯒꯤꯗꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯊꯥꯒꯠꯆꯔꯤ ꯂꯥꯜ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯔꯛꯇ ꯃꯣꯟ ꯃꯤꯅꯣꯛ ꯃꯁꯖꯤꯠ ꯑꯃ ꯇꯝꯍꯜꯂꯤꯕꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯒꯤ ꯃꯌꯣꯜ ꯆꯨꯡꯍꯜꯂꯤꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯥꯏꯉꯣꯟꯗ ꯁꯤꯟꯅꯕꯤꯗꯨꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤꯗꯃꯛ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯑꯃ ꯄꯣꯛꯆꯕꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯇꯦꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯖꯔꯣꯏ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯔꯛꯁꯤꯗ ꯅꯧꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯤꯕꯤ ꯏꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯈꯖꯤꯛꯇꯤ ꯇꯝꯍꯜꯂꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯐꯥꯎꯕ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯈꯣꯜ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯀꯩ ꯂꯩꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯤꯕ ꯐꯖꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯏꯁꯥꯒꯤ ꯃꯌꯨꯝ ꯑꯃ ꯂꯩꯇꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯇꯥꯏꯕꯪ ꯐꯥꯎꯖꯔꯛꯄꯗ ꯉꯥꯏꯔꯤꯕ ꯏꯆꯥ ꯑꯁꯤꯁꯨ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗꯦ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯈꯨꯜꯗ ꯍꯟꯖꯤꯜꯂꯒ ꯂꯩꯅꯤꯡꯉꯤ ꯈꯨꯜꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯍꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯑꯄꯤꯆꯥꯅ ꯒꯣꯔꯚꯔꯟꯃꯦꯟꯠꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯥꯏꯗꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯣꯟ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ